दादा लाए पुदीना हाँ मैंने लगाया है अब देख देख के जो कीजिए ये सिने नमथीबी मना मुझे साइड बोरा याम चाने ये नमथीबी मना अभी बारिश हुआ था ना तो पूरा घास फूस हो गया है अभी सिर्फ दादा के पास था और जगह में गया है क्या आप किस किस जगह में गया है घास फूस पूरा हो गया संगमद्रबनी हूँ मायरेन सीना पांखो और उती असंग बचाबे याबा मयाम येंको आई उलक्के अꯩꯒꯤ हिंगोनसे लोरबने अदगी फकपाय याम थागा जाने आई थाइसे कोन हापंगे दादा सेंबा लाए फकपाय से ले नाकुपी येंदेम आई तुनिंखोक म्याजो तुनिंखोक कीबा में यारमने में से नोंमांखा असदना हाइबी मना सिल्लबने हाय कॉर्नर में भी लगाओ पापा बहुत मच्छर है मच्छर तो कई मोई मरोंदा मोर है अखोगी मो अखोगी कनो सम सिसुने अदुम मफम अमदने को पापा माइरेन से मफम अमदा अदुम लेहल्लो अदुम पालकनी नत्र मतोन चाथो लोरे नत्र ची सोबसे कांग येंदेम गसे अइना था अयो नाकुपीसे अदगी यांगंग लागसे से याम थागरजानदा असोंदसु हिंगोन अम लेरे अदुदना हवाय सांगबिगे याम पाली तो अइना सि साइ सान तौथो हाबा नतदि मोइन हाइजलकपदबको फरक तादरो और मेरा जुबा और वो बोगा भूली गई से पड़गी से दादा असोंदों लाओ बिन किरे हो मैखू अमता बरौको लेहौवे अच्छा अखोई साइगी खरा सिना अखोई सि मोगी मखाना थाजबा अखोई क्वार्टरगी मखासिना फजदे योंसे क्वाक लैसे ओ दही दो सेमो दही दो हुजिक साबा मतम से पूरा दही
ꯌꯥꯕꯅꯦ ꯌꯥꯗ ꯅꯣꯡꯃ ꯊꯝꯃꯦꯗꯅ ꯑꯗꯨꯒꯅꯦꯀꯣ ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯧꯗꯣꯛ ꯑꯣꯏꯗ꯭ꯔꯗꯤ ꯃꯅꯤꯄꯨꯔꯗꯤ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯃꯥꯏ ꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦꯗꯣ ꯏꯁꯀ꯭ꯋꯥꯁꯀꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯐꯖꯅ ꯄꯥꯜꯂꯦ ꯁꯤꯅ ꯀꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯠꯇꯣ ꯑꯗꯨꯒꯤ ꯃꯄꯥꯟꯗꯣ ꯃꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯒꯤꯅꯦ ꯁꯥꯏꯠꯇ ꯍꯤꯡꯒꯣꯜ ꯑꯃꯁꯨ ꯂꯩꯀꯣ ꯎꯠꯂꯛꯀꯦ ꯑꯁ ꯑꯩꯈꯣꯏ ꯑꯁꯤꯗꯒ ꯄꯥꯜꯂꯤꯕ ꯀꯩꯅꯣꯁꯨ ꯀꯔꯤꯑꯕ ꯁꯤꯁꯦ ꯊꯩꯕꯣꯡ ꯊꯩꯕꯣꯡ ꯌꯥꯝ ꯄꯥꯟꯕꯅꯦ ꯆꯥꯅꯤꯡꯗꯕ ꯍꯣꯏ ꯍꯣꯏ ꯁꯦꯝꯃꯣ ꯁꯦꯝꯃꯣ ꯅꯩꯅꯩ ꯍꯥꯏꯕ꯭ꯔꯥ ꯅꯩꯅꯩ ꯌꯦꯡꯉꯨ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯗꯁꯕꯤꯟ ꯃꯈꯣꯡꯗꯤ ꯑꯣꯏ ꯄꯥꯜꯂꯦ ꯑꯩꯁꯦ ꯀꯩꯅꯣ ꯍꯦꯛꯀꯦ ꯇꯧꯕꯅꯦ ꯑꯩꯒꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯈꯔ ꯄꯥꯜꯂꯦ ꯃꯔꯤ ꯃꯉꯥꯔꯛ ꯁꯨꯔꯦ ꯍꯦꯛꯏꯕ ꯃꯩꯈꯨꯁꯦ ꯈꯥ ꯇꯧꯗꯗꯤ ꯌꯥꯗꯦ ꯔꯣꯁ ꯌꯦꯡꯉꯨ ꯑꯩꯅ ꯍꯦꯛ ꯔꯣꯁ ꯋꯥꯇꯔꯒ ꯁꯦꯝꯕꯗꯣ ꯁꯤꯒꯤ ꯕ꯭ꯔꯣꯀꯟ ꯍꯥꯔꯠꯁꯦ ꯐꯖꯕꯅꯦ ꯑꯁ ꯂꯣꯏꯗ꯭ꯔꯤꯕ ꯕ꯭ꯔꯣꯀꯟ ꯍꯥꯔꯠꯁꯦ ꯑꯃꯨꯛ ꯂꯣꯏꯗ꯭ꯔꯤꯕ ꯅꯅꯩ ꯁꯦꯝꯃꯣ ꯈꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯗꯅꯦ ꯁꯤꯅ ꯁꯤꯡꯈꯥꯡ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯑꯩꯅ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀꯤ ꯁꯦꯝꯃꯦ ꯃꯣꯏ ꯍꯩꯔꯦꯅ ꯃꯣꯏ ꯅꯨꯡꯇꯤꯒꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯁꯦꯝꯃꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯅꯩ ꯁꯦꯝꯃꯣ ꯗꯥꯗꯤ ꯄꯅꯤꯔ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯌꯨꯀꯣ ꯄꯅꯤꯔꯒꯤꯁꯨ ꯌꯥꯎꯕꯅꯦ ꯄꯅꯤꯔ ꯁꯦꯝꯕꯒꯤꯅꯦ ꯌꯥꯎꯕꯅꯦ ꯁꯦꯝꯕꯨꯗꯤ ꯑꯅꯧꯕꯁꯨ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯌꯥꯎꯗꯤ ꯌꯥꯎꯕꯅꯦ ꯌꯦꯡꯉꯣ ꯑꯩ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯑꯁ ꯀꯥꯟꯅꯩꯌꯦ ꯚꯦꯂꯦꯟꯗ꯭ꯔꯤꯁꯤꯅ ꯁꯨꯡꯍꯦꯛ ꯍꯦꯛꯇꯗꯅ ꯄꯄꯥ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤꯌꯦ ꯂꯤꯁꯜꯂꯝꯃꯅꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯄꯄꯥ ꯁꯤꯗꯤ ꯁꯦꯡꯍꯜꯂꯨꯅꯨꯀꯣ ꯍꯦꯛꯈꯤꯔꯣꯏꯌꯦ ꯍꯥꯟꯅ ꯂꯥꯏꯠ ꯈꯤꯇꯪ ꯇꯧꯔꯤꯌꯦ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯀꯌꯥ ꯈꯔ ꯌꯥꯝ ꯊꯥꯎꯑꯣ ꯑꯝꯇ ꯚꯦꯂꯦꯟꯗ꯭ꯔꯤ ꯂꯣꯏ ꯂꯤꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯆꯪꯕꯤꯗꯗꯅ ꯌꯦꯡꯉꯨꯅꯦ ꯄꯄꯥ ꯍꯣꯔꯦꯟꯅꯦ ꯂꯥꯏꯠ ꯇꯧ ꯂꯣꯏꯔꯒ ꯑꯩ ꯍꯦꯛꯀꯦ ꯑꯗꯨꯗ ꯌꯦꯡꯉꯨ ꯑꯩꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯨ ꯃꯨꯛꯊ꯭ꯔꯨꯕꯤ ꯅꯟꯅꯩ ꯈꯛꯇꯅꯦ ꯌꯦꯡꯉꯤꯁꯦ ꯑꯁ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯒꯖꯥꯅꯤꯍꯦ ꯑꯩꯗꯤꯅꯦ ꯄꯨꯔꯥ ꯒꯥꯔꯗꯦꯅꯔ ꯃꯈꯜ ꯑꯃꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯒꯥꯔꯗꯦꯅꯤꯡ ꯇꯧꯕ ꯂꯩ ꯊꯥꯕ ꯑꯁ ꯑꯩꯅ ꯄꯥꯝꯃꯤꯁꯤꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯎꯔꯤꯕꯣꯛ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯔꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯍꯩꯔꯤꯅꯣꯅ ꯑꯗꯣ ꯃꯤ ꯑꯩ ꯍꯣꯕꯤ ꯑꯣꯏꯕꯅꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯁꯤꯁꯨ ꯌꯦꯡꯉꯨꯀꯣ ꯀꯔꯤꯑꯕ ꯆꯦꯡꯀ꯭ꯔꯨꯞꯇꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯁꯨ ꯁꯤꯅ ꯃꯩꯈꯨꯁꯤꯅꯅꯦ ꯀꯥꯡꯁꯦ ꯈꯨꯆꯤꯛ ꯑꯃꯅꯦꯕꯀꯣ ꯑꯋꯥꯊꯕꯤ ꯂꯩ ꯆꯝꯄ꯭ꯔꯥ ꯑꯗꯒꯤ ꯑꯩꯅ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯂꯛꯄꯗꯅꯦ ꯄꯣꯔꯛꯄ ꯏꯐꯨꯜ ꯁꯤꯔꯦ ꯁꯤ ꯖꯨꯕꯥ ꯀꯨꯁꯨꯝꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯎ ꯃꯣꯔꯣꯛꯇꯣ ꯂꯣꯏ ꯍꯦꯛꯈ꯭ꯔꯕ ꯄꯄꯥ ꯁꯤꯅꯅꯦ ꯑꯩꯅ ꯍꯟꯗꯛ ꯄꯣꯔꯛꯄꯅꯤ ꯏꯀꯨꯕꯣꯛꯅ ꯇꯧꯔꯛꯑꯒ ꯃꯔꯨ ꯑꯁ ꯄꯥꯟꯗꯣꯔꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯆꯪꯗꯕꯁꯦ ꯀꯨꯏꯔꯦ ꯅꯣꯡ ꯆꯨꯕꯒ ꯍꯥꯀꯠꯆꯕꯒ ꯑꯁ ꯑꯩꯈꯣꯏꯗꯤꯅꯦ ꯇꯨꯅꯤꯡꯈꯣꯛꯀꯁꯦ ꯑꯔꯣꯏꯕꯤꯅꯤ ꯍꯧꯖꯤꯛꯇꯤ ꯆꯤꯛꯇ꯭ꯔꯤꯌꯦ ꯐꯔ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗꯦ ꯏꯁꯥꯁꯦ ꯑꯁ ꯑꯩ ꯌꯦꯡꯉꯣꯁꯤ ꯂꯩꯁꯦ ꯀꯔꯤꯑꯕ ꯅꯣꯡ ꯆꯨꯗ꯭ꯔꯦ ꯁꯤꯜꯕꯤꯌꯥ ꯅꯣꯡ ꯆꯨꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯀꯨꯝꯊꯔꯛꯄ ꯒꯥꯔꯗꯦꯅꯔꯗ ꯈꯔ ꯁꯤꯡꯍꯟꯕ ꯑꯉꯧꯕꯁꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯄꯥꯔꯤꯖꯤꯇꯥꯁꯦ ꯑꯧ ꯏꯁꯥꯅ ꯊꯣꯡꯉꯒ ꯏꯁꯥꯅ ꯆꯥꯖꯕꯁꯤꯗꯤꯕ ꯇꯤꯡꯗ꯭ꯔꯁꯨ ꯌꯥꯗꯦꯒꯤ ꯀꯔꯤꯝ ꯄꯥꯈꯠꯇꯦ ꯌꯦꯡꯉꯨ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯑꯩꯅ ꯊꯥꯏꯅꯤ ꯑꯩꯃꯨꯛ ꯍꯤꯡꯒꯣꯜ ꯁꯨꯕ ꯂꯩ ꯄꯣꯠꯇꯦ ꯑꯗꯣ ꯅꯣꯡ ꯆꯨꯕꯒ ꯀꯥꯡ ꯆꯤꯛꯄꯗꯒꯤꯅꯦ ꯅꯣꯡ ꯅꯤꯅꯤ ꯀꯨꯝꯗ꯭ꯔꯦ ꯀꯦꯂꯨ ꯀꯦꯜꯂꯦꯅꯦ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯁ꯭ꯋꯥꯏ ꯅꯣꯡ ꯈꯨꯆꯨꯁꯦ ꯀꯩꯅꯣ ꯇꯧꯏꯕ ꯅꯨꯡꯁꯤꯠꯀꯁꯦ ꯀꯣꯛꯀ ꯉꯥꯎꯋꯦꯕ ꯁꯤꯅ ꯗꯦꯕꯤꯅꯤ ꯍꯋꯥꯏꯒ ꯗꯦꯕꯤꯒ ꯊꯥꯖꯟꯃꯤꯟꯅꯕꯅꯦ ꯑꯩꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯌꯥꯝ ꯂꯩꯔꯦ ꯍꯦꯛꯇꯧꯕ ꯗꯦꯕꯤꯁꯨ ꯂꯩꯔꯦ ꯁꯤ ꯗꯦꯕꯤꯅꯤ ꯇꯨ ꯗꯦꯕꯤꯗꯣ ꯃꯔꯤ ꯆꯠꯄꯤꯗꯣ ꯃꯩ ꯑꯃꯨꯛ ꯆꯥꯛꯊꯣꯛꯑꯦ ꯄꯄꯥ ꯃꯩ ꯆꯥꯛꯊꯣꯛꯑꯗꯤ ꯃꯩꯈꯨꯗꯣ ꯌꯥꯔꯣꯏ ꯐꯤ ꯑꯆꯣꯠꯄ ꯀꯩꯅꯣ ꯑꯆꯣꯠꯄ ꯃꯅꯥ ꯅꯝꯁꯤꯜꯂꯣ ꯑꯁ ꯀꯥꯡ ꯆꯤꯛꯃꯟꯗꯅ ꯊꯥꯏꯅꯤꯅꯦ ꯑꯩꯈꯣꯏꯔꯣ
ꯑꯁꯥꯝꯗ ꯂꯩ ꯑꯁꯥꯝꯒꯤ ꯕꯣꯡꯒꯥꯏ ꯒꯥꯎ ꯍꯥꯏꯗꯨꯗ ꯑꯩꯒꯤ ꯍꯋꯥꯏ ꯃꯌꯥꯝꯁꯤ ꯁꯨꯅꯕ ꯄꯥꯟꯕꯅꯦ ꯑꯁꯣꯝꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯁꯦꯡꯗꯣꯛꯍꯜꯂꯝꯃꯤꯌꯦ ꯁꯣꯝꯅꯅꯦ ꯈꯔ ꯑꯩꯗꯤ ꯀꯩꯅꯣꯐꯥꯎ ꯂꯩꯍꯦ ꯀꯔꯤꯑꯕ ꯅꯣꯡꯃꯥꯡꯈꯥ ꯑꯗꯒꯤ ꯁꯤꯡꯖꯨ ꯆꯥꯅꯕꯗꯣ ꯀꯩꯑꯕ ꯄꯄꯥ ꯑꯩ ꯌꯥꯝ ꯀꯥꯎꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯩꯕꯤ ꯃꯅꯥꯐꯥꯎ ꯍꯦꯛ ꯊꯥꯏ ꯌꯨꯝꯗꯩ ꯄꯨꯔꯛꯏꯅꯦ ꯁꯤꯅꯅꯦ ꯑꯩꯅ ꯅꯍꯥꯟ ꯀꯥꯡꯁꯣꯏ ꯆꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯍꯋꯥꯏ ꯃꯅꯥꯁꯦ ꯑꯅꯧꯕꯁꯦ ꯑꯃꯨꯛꯀꯁꯨ ꯉꯁꯤꯁꯨ ꯈꯔ ꯍꯦꯛꯈꯤꯒꯦ ꯗꯦꯕꯤ ꯁꯣꯟꯗꯁꯨ ꯊꯥꯏꯌꯦ ꯍꯧꯔꯝꯃꯅꯤ ꯎꯗꯕ ꯁꯤꯒꯤ ꯍꯋꯥꯏ ꯃꯅꯥꯁꯤ ꯂꯣꯏꯔꯒ ꯗꯦꯕꯤꯗꯣ ꯐꯔꯛꯅꯕ ꯂꯩꯁꯨ ꯌꯥꯝ ꯊꯥꯏꯌꯦ ꯑꯩꯗꯤ ꯂꯩꯒꯁꯤ ꯌꯦꯡꯉꯨ ꯁꯤꯒꯁꯦ ꯌꯦꯡꯉꯨ ꯑꯩ ꯆꯥꯔ ꯃꯇꯦꯛ ꯁꯦꯝꯃꯤꯅꯦ ꯌꯦꯡꯉꯨ ꯁꯤꯒꯤꯁꯤꯅꯅꯦꯀꯣ ꯕ꯭ꯔꯥꯖꯤꯂꯤꯌꯥꯟ ꯕꯦꯝꯕꯨ ꯂꯛꯀꯤ ꯕꯦꯝꯕꯨ ꯍꯥꯏꯕꯗꯣ ꯑꯣꯟꯂꯥꯏꯟꯗꯗꯤꯅꯦ ꯇꯥꯡ ꯌꯣꯟꯕꯅꯦ ꯀꯣ ꯄꯄꯥ ꯃꯅꯥꯗꯣ ꯆꯝꯐꯨꯠ ꯌꯥꯝ ꯍꯥꯎꯏꯅꯅꯩ ꯑꯩ ꯌꯦꯡꯉꯨ ꯀ꯭ꯋꯥꯁꯨ ꯑꯃꯨꯛ ꯌꯣꯜꯂꯤ ꯂꯐꯣꯏ ꯁꯦꯡꯗ꯭ꯔꯦꯗ ꯌꯥꯝꯅ ꯀꯥꯡ ꯆꯤꯛꯏ ꯁꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯈꯔ ꯑꯁ ꯀꯌꯥꯝ ꯐꯖꯩꯅꯣ ꯑꯩ ꯑꯄꯔꯥꯖꯤꯇꯥꯁꯦ ꯍꯟꯗꯛꯅꯦ ꯑꯊꯣꯟꯕ ꯄꯨꯔꯛꯀꯦ ꯇꯧꯕꯅꯦꯕ ꯁꯤꯁꯦ ꯁꯤ ꯆꯥ ꯊꯛꯄ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯛꯆꯥꯡꯁꯨ ꯌꯥꯝ ꯐꯕꯅꯦ ꯆꯥ ꯊꯛꯑꯣ ꯏꯁꯤꯡ ꯑꯁꯥꯕꯗꯅꯦ ꯊꯥꯗꯔꯦꯅ ꯑꯗꯨꯒ ꯍꯅꯤ ꯈꯤꯇꯪ ꯊꯛꯑꯣ ꯖꯤꯟꯖꯔ ꯈꯛꯇꯪ ꯊꯛꯑꯒ ꯑꯩ ꯅꯣꯡꯃ ꯁꯦꯝꯃꯛꯀꯦ ꯃꯆꯦ ꯑꯃꯇ ꯂꯧꯊꯣꯛ ꯑꯩꯒꯤ ꯖꯨꯕꯥ ꯀꯨꯁꯨꯝ ꯅꯍꯥꯟ ꯂꯩꯖꯔꯛꯄꯗꯨꯅꯦ ꯃꯣꯏꯒꯤ ꯅꯝꯊꯤꯕꯤ ꯃꯅꯥꯗꯨꯔꯥ ꯅꯠꯇꯦ ꯑꯩꯒꯤꯗꯨꯅꯅꯦ ꯁꯤ ꯑꯩ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯌꯦꯡꯉꯨꯅꯦ ꯅꯣꯡ ꯆꯨꯁꯟꯕꯒ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯅꯣꯡꯁꯨ ꯆꯨꯗ ꯌꯥꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯣꯡ ꯆꯨꯗꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯀꯗꯥꯏꯗꯩ ꯆꯥꯅꯤ ꯌꯥꯝ ꯊꯥꯕꯅꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯀꯥꯞꯇꯣꯛꯁꯤꯔꯣ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚ ꯇꯧꯊꯣꯛꯄ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗꯤꯅꯦ ꯍꯦꯛꯇ ꯑꯩꯗꯤ ꯃꯣꯕꯥꯏꯜꯗ ꯑꯗꯥꯝ ꯐꯕ ꯅꯠꯇꯕꯅꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯃꯦꯃꯣꯔꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ ꯍꯥ ꯁꯤꯡꯈꯥꯡ ꯀꯥꯞꯄꯦ ꯁꯤꯡꯈꯥꯡꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯂꯝꯕꯤꯗ ꯌꯥꯝ ꯍꯧꯕꯅꯤ ꯑꯗꯣ ꯁꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ ꯄꯨꯔꯥ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯅꯤ ꯁꯤꯡꯈꯥꯡꯁꯦ ꯃꯦꯠꯄ ꯉꯧꯕ ꯊꯨꯝꯌꯥꯛꯄꯤꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯅꯧ ꯑꯅꯧꯕ ꯑꯩꯁꯨ ꯈꯤꯇꯪ ꯀꯥꯞꯄꯛꯀꯦ ꯍꯨꯃꯥꯡꯒꯤ ꯁꯤꯔꯦꯗ ꯑꯩ ꯇꯧꯏꯁꯦ ꯍꯨꯃꯥꯡꯗꯤ ꯂꯣꯏꯔꯦ ꯌꯦꯡꯉꯨꯅꯦ ꯑꯁ ꯌꯥꯝ ꯆꯅꯝ ꯆꯅꯝ ꯂꯥꯎꯔꯒ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯐꯔꯦ ꯑꯩ ꯍꯋꯥꯏ ꯈꯤꯇ ꯍꯦꯛꯈꯤꯒꯦ ꯀꯣ ꯍꯋꯥꯏꯗꯣ ꯑꯗꯨꯝ ꯔꯤꯜꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯄꯄꯥ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯣꯝꯗ ꯅꯪ ꯀꯛꯎ ꯇꯣ ꯑꯁꯣꯝꯗ ꯈꯤꯇꯪ ꯆꯠꯂꯒ ꯌꯥꯝ ꯄꯥꯜꯂꯤꯌꯦ ꯕꯥꯏ ꯃꯌꯥꯝ ꯁꯪꯒꯣꯝꯐꯝꯗꯣ ꯐꯝꯃꯣ ꯑꯗꯨꯒ ꯆꯥꯊꯔꯣ ꯁꯪꯒꯣꯝ ꯐꯝꯕꯁꯦ ꯌꯥꯝ ꯐꯕꯅꯤꯀꯣ ꯄꯥꯔꯒꯁꯨ ꯌꯦꯡꯉꯨ ꯀꯩ ꯐꯒꯦꯗꯣ ꯅꯨꯄꯤꯒꯤꯗꯤꯕ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯏꯟꯐꯦꯛꯁꯟ ꯇꯧꯕ ꯌꯥꯝ ꯐꯕꯅꯤ ꯑꯗꯒꯤ ꯁꯔꯨ ꯕꯣꯟ ꯁꯣꯟꯊꯔꯛꯄ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯨꯝꯕ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯃꯤꯗꯜ ꯑꯦꯖ ꯑꯣꯏꯔꯛꯄꯁꯤꯡ ꯃꯃꯥꯒꯨꯝꯕꯅ ꯆꯥꯕ ꯌꯥꯝ ꯐꯕꯅꯦ ꯑꯗꯩ ꯅꯨꯄꯤꯒꯤ ꯂꯩꯅꯥ ꯏꯟꯐꯦꯛꯁꯟꯗꯁꯨ ꯌꯥꯝ ꯐꯕꯅꯦ ꯀꯦꯜꯁꯤꯌꯝ ꯌꯥꯝ ꯋꯥꯡꯕꯅꯦ ꯊꯣꯡꯗ꯭ꯔꯤꯌꯦ ꯆꯥꯛꯇꯤ ꯑꯩꯈꯣꯏ ꯕꯥꯔꯣꯗ ꯊꯣꯡꯉꯦ ꯕꯥꯔꯣ ꯈꯤꯇꯪ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯤꯜꯚꯤꯌꯥ ꯅꯣꯏꯗꯤ ꯆꯥꯔꯝꯃꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯌꯥꯝ ꯊꯦꯡꯉꯤꯗ ꯐꯔꯦ ꯐꯔꯦ ꯊꯝꯃꯒꯦꯀꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯅꯨꯡꯉꯥꯏꯔꯣ ꯑꯃꯨꯛ ꯇꯥꯟ ꯆꯥꯔꯗꯤ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯕꯥꯏ